Luhongbagi Thouramda Touheidaba Thabak Thouram mayam ama tosin yansilagliba si matau karabna tauhalloidage haibagi matangda AIMS ki office ta ina yokhatpa luptin EYOL gi Thomi Singa Heritage Convent gi Executive Director Sanjenbam Bikramga Punna Faminaduna Wakhal Taminnakhe EYOL gi General Secretary MJ amadi Heritage Convent gi Executive Director Sanjenbam Bikramga Punna Khuyek piduna thadorokpa sirol amagi matung inna haukiba numit kharanigi mamangda oja asigi machanupi luhongbada Touheidaba Khara Toukhibagi asoibasing ado Punna Wakhal Taminnakhe luhong kaihongbada kaifadraba masad adugi maramsingsu kupna khanaminakhe loinana mahag masa miyamda soikre lankre haijabaga loinana matung tarakpada EYOL amasung miyamna paikhalakliba khunai asigi tungi mirol kannabagidamak sangsillagliba mass campaign asibusu saugatminaba yanakhi haina sirol aduda palli ningsingba yabadi luhongbagi kundo pareng lengbada sanagi kundo hapagi video ama social media platform singda viral oirakiba laikhrabani